Nambon Ambusta Senabani Haiba, Mio Ama Pagatpaga Loidana, Ambusta Sizina Kiba Nongmaising Pagatpa ngamle haina, Manipur Police Zeron Amana Hairakli. Brahmagi Megwe Region Pakoku Township da Leiba, Myanmar da refugee Oibasingna Kundaduna Leiba Mafamda, Military Army na rocket bomb Thadaduna, Tan Kaikre, Asiba Sopayamna Yaukre. RK Production na Numitarani gi Manungda, Sangdokrabadi, Matanta Sijaragani, Mangi. RK Production na Langon da Leiba Oles Hombu, Miyam da Lana Uhalibasi, Numitarani gi Manungda Sangdokrabadi, Masa Matanta, Sijagani Haina, Oinam Mangi, Chairman, Langon Oles Home na Hairakli. America Ani Thungna Khaikiduna, Leibak Asigi Aroiba, President Donald Trump na Oiragani. Ladakta statehood demand tauraduna, BJP gi office mai thakre. Ukhungi karo taraga nipangi Bengaluru NSNIM gi kedarnani haina NIN phongdorokre. Manipurda mironbi lak amagi manungda angang unabada mironbi nupi Saniga Marphunithoi siri Hais MIS. Maitayda Sedun tribe hanjin hanba 1951 da BSER oiba NRC sarhanbada sawgatli Dr. Ramdas Bandhu. Khunai Leibaki Yaknabadi Ireisa Oirasu, Laikai Mi Oirasu, Mamu Tudekadabani, Masida Yapsidakpa, Singdi, Lup Oiro, Nupa Oiro, Nupi Oiro, Yaknabani Haina Logadabani Haina, Arambai Tengongi PRO Robinangang Kharakpamna, Phongdorokli. Manipurda Miyamgi Oiba Hospital ama October Thadagi, Hangdoknaba Siem Saba Loire Haina, Lesipriya Kanghuzamna Phongdokre. Hospital Singda Layang Balakpa Mioi, Sibagi Sang, Wangkhalakliba Asi, Dr. Singna Jackson Bagwat Padagini.